Koki militant Singna maning tamna Chingda operate tawduna maitai taba khul Singda tawramba attack Sing asigi mathakta khutlai matik sana paiba Koki militant Singna tampakta phongna kumtharaklaga maitai khul Singda attack chatharakpa horakle Haukiba Langmeidong numit numidang pung nipal rom taba matamda Kaching district ke manung channa laiba hiyanglam amasung Waikhong police jurisdiction ge manungda lairiba Wabagai lamkhaidage sugunu taba lambi paringi Langmeidong mamang laikai Tezpur Amadi lai manai maitai khul Singda Koki militant Singna changsilaktuna attack chatharam laba matung ngarang ayu combined security forces Singna paktaknana combing operation sing Chathakhre haire Ngarang ayuk Chathakhiba combined security forces singge combing operation aduda Langmeidong numitke numidangda Koki militant Singna Langmeidongda laiba maitai khul ahumda Nongmai kablakhiba laimaton chingsang yauna litan com balance da thiba humbagi thabak Chathakhe combing operation aduda security forces na yum marifur romda changchangduna thiba humbagi thabak sing chathabaga loinana miyoi chamaga kun rom amumta oina verified tawkhe adubo security ke combing operation aduda chingnaba miyoi amadi khusu khulai fagatpagi paudi laite Ngarang ayuk Chathakhiba operation adu Kaching police ke SP Thoksom Bekram Jeki lising makhada CDO Kaching unit ke OC Hianglam PSK OC 8 battalion BSF 46 AR Waikhong amasung Waikhong PSK personnel singsu saruk yaki hairi Amaromda Manipura tholiba irang ase laksinaba hotnabada security ke apunba kangbuna Ching amasung tamda thiba humagi thabak sing leptana chathare Manipur Police Control Room na thadorok cherol amagi matung inna Bisnupur district ke manung channa laiba Chingmang Bamdiarge machin manaw singda ngarang thiba humagi thabak chathabada khulai kaya fagat pangamkhre fagalaba khulai sing adude magazine ga loinana SLR ama RPG cell ani RPG cell charger ani IC36 hand grenade ahum Chinese hand grenade ama baupeng haina mark tawba WT handset ama UV 5R Amadi atai atopa polam sing ni haide Cherol asina makha taraduna hai haujik Manipura orakliba fibam asida National Highway 37 Amadi National Highway 2 da security ke akan ba section thauranga loinana pochai puba gari sing Imphal lom da pusilakre